ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Citizenship Amendment Bill gi matangda mipum tingna khaminanaba bill asida kari yauribage haibasi neinaba changi haina Education Minister TX Radesh yamna phongdokrai Citizenship Amendment Bill amuk puthoktuna chana hannaba honarakpagi mayokta kaithel fambi sing amade M sugi thomi singna tongan ba khongjang sangsinkhrai Bharat Sarkar amadi NSN IM gi Santi gi wari amadi CAB gi matangda Sarkar asina karimata haidana leiribasi karigino haina Congress Party na amukasu hangkhrai amadi Parliament ki ningtham mifam ngasi hokrai Opposition Party singna Kashmir gi waho yauna tongan ba issue kaya pukhatuna charangna bathokrai Kurumzari Times of Manipur News miyeng tabiri bapunapu Elizabeth na taramna okchari hauzi miyamda pau sandokna pizari Mahai tamliba mahiroi singda ahenba loksing piba personality amadi skill development pinaba thorang kaya Education Department na paikhatli CAB gi matangda mipum tingna khangminanaba bill asida kari yauribage haibasi neinaba changi haina Education Minister TX Radesh yamna phongdokrai wafam asi ngasi Citizenship Amendment Bill CAB gi matangda pangthokiba state level essay writing competition gi makok mathang taraba singda mana mathum sing yenthokpagi thoramda phongdokhibani Samagra Shiksha Manipur gi makhada Department of Education S na senduna Palace Compound da leba MSF DS ta pangthokpa prize yenthokpagi thoram aduda Education ki Commissioner KH Raghumani Director Education STH Kiran Kumar amadi Higher and Technical Education ki Director Malem Nganba Chenglei su saruk yakhi tongan ba John Tarataret amadi Class 9 dagi 12 faubagi ama amadi college ki thak ta pangthokpa essay writing competition aduda punna mahiroi lising ahum ga chatri ka kumapan na saruk yakhi state level ki oina group ani gi makok mathang taraba mahiroi taruk journal level ki oina khangalaba mahiroi kunmathoi group ani ki oina consolation prize oina mahiroi tara tarukta cash prize amadi certificate sing piduna ikai khumnaba utkhi Education Minister TX Radesh yamna makha taraduna chahi khara asida education da ahongba kharadi lakhanba ngamkhrai School Fagathan si haiba mission hogdokrai No Back Day amade Know Your State haiba program sing paikhatuna mahiroi singbu ahenba loksing kaya pinaba honari masida natana co-curricular activities sing hengat handuna skill development taunaba amade state asigi maramda hena khanghanaba honabani amaromda miyamna CAB gi matangda ngangnariba asigi matangda hena khangnaba amade masida kari machak sing yawbage haibadu mahiroi singda hena khanghanaba essay writing competition asi pangthokhibani Bill asigi manungda kari yauri habasi mamutana khangba tangai fade bill asina state asida sokhanbadi leiroi haina mahakna phongdokhi School khangde college akare mamang khudina ke har kana yam fazana mamutana khangbase akhoi bo khangde adana akhoi mayam loina khangmin na da ka le masi yam important oiba akhoi khudima akhoi na lejari ba akhoi gi matri bhumi akhoi po iba jaga pokam pona pham lamda sin loina nungsi akhoi loina akhoi gi rajya akhoi state loina nungsi ba ngata aduna akhoi state so ningda si sokani habi ki base mayam loi leina bana masi sok e sok te how well we understand akhoi yam mamuta khangba ma changi sok pa yaw ga di akhoi tana se kala na puthokiro I sai hajir si mayam da sawan ma khola manati I am standing very firmly anybody naina se am I am ready Hauzik Sathariba Parliament ki ningtham mifamda NDA na luchingba government na Citizenship Amendment Bill nauna mu puthoktuna ek oina pass sauna ba honarakpabu yaningda ba phongdoktuna North East Forum for Indigenous People NEFIP amadi Manipur People Against CAB Manpack na changsilak pa khongjang ki saruk ama oina Khwaramban ima kaithel amadi temporary market set ki kaithel fambi ima singna yaningda ba phongdoktuna wakat mifam chathakrai khongjang adu ki saruk ama oina Manpack ki co-convener Ningthauza Lanchana haikibada Hauzik state asida paliba lenga asi hanglai amaga pangkhak oire masana lawjakhiba firep Delhi kiduna machin ani longli CAB pass taurabasu North East State singda soktana ba close hapkani hairamlaga ngasi na tayo na ba maikai amada miyamda namthak tauri naga pi songna maram oraga lamdam asigi praja miyamna thamoi nik launa leringai cherak asida CAB amok puthoktuna miyambu hena awaba piriba lalong asi miyamna wakhal taminasi haina mahakna haikhe
Government of Manipur na ngasi phawbada assure tawdana aikoi gi oiba clause ma hapkani haidiba contents the kenai haibado loin thaida kanda ngasi aikoi na phangjabada Government of Manipur na masina kainingai leite phekta yengbiu haidina masa chena honara ibase masi laibak yam thibani adugi mahuta masa na haigiba North East ki nataga Manipur gi oiba clause ma special clause ma hapani haibadura mukpangamdana madu karimta haidana Delhi na Manipur government gi mawa lobidana Mana thokpa tawgribasina takpadi Manipur government ase autocrat ni Delhi gi puppet oina mafam chida leibani haibadugi mayek seng uthorakpagum tawri aduna aikona amkan hairi maduri government of India amdi government Manipur na masip kumna khanarappa matungda Manipur government amyang gi mahut silakanda hairiba CAB putholiba agoga pass tawgiba taragasu masi withdraw taw haidra matam chuppada irang leiragada wafam ase puthok piraktana ba kanna Manipur government na taksin bigadabani loina miyana su kaidong nungdasu CAB bu chana hanba se masigi yaba amadi oitho hanba se masi ngamloi haidna admain thamjage Manipur da CAB chana hanba yaroi amadi parliament da CAB amuk nauna puthokuna chana halakpa yaroi haina dabi tawduna ngasi All Manipur Students Union M suna senduna kaisampa lemacham laikai community hall da wakat mifam chathakre wakat mifam aduda we strongly oppose CAB Fam munaganu leipakalu no CAB in North East haina thaba placard sing sizinakhe wakat mi fam adu da saruk yakiba MSU gi General Secretary Bipin Chandra ahan themna ngasidagi haugadoriba parliament ki ningtham mi fam da CAB asi suksoi soidana puthokani amade pass tawgani haiduna agenda ama puthorakpa sida MSU na Manipur da amadi North East da CAB asi chana hanba sukya yaroi haikhe amadi karigumba CAB asi namfu chana halakpa tarabade Masida tholakpa afafata daita pumba lengak na pugadabani haina fongdokhi Tungda All Manipur Students Union ki mahiroi singna ngasi nungthil pung anirom tarakpada Governor Nasma Heptullah da memorandum pisinkhre adugu makha tana wakat khongchat chatnaba honarakpadagi CRPF yauna Security personnel singna Imphal West ki Kaisampat Junction da thingzinduna thamkhre peaceful na jathagiba protest demonstration asida Central Reserve Police Force kay CRPF sing amasum laiba security forces sing na chatrana laki charge sokiba amasum brutally attack togiba se amasi democracy wan thot out ba amasum miyang weba genuine voice asibu namthana ba ba paliba lenga kasigi suppressive regime mase emsuka kenong yaba ngamoy amasum makata na su CAB kay mayokta amasum Manipur kai ba yaba amasum Manipur interest serve tawdaba susing mayokta emsuna makata na Manipur miyang amasum like minded organization sing loina na khoi khongjang makata na sakhin sakhin Menpek na Manipur pumba total shutdown lauthokrabasu lenga ki loisang amadi mahai loisang pumnamang mahusagum hangduna mathau tohanaba mari leinaba department ki makok thongba sing amade district ki deputy commissioner sing da khanghankhre Paugi Marathon atemba break amalauzari. Special discount to welcome the winter of 2019. 10% discount on labor charge. 5% discount on spare parts for Hyundai cars only. Benefits on purchase of 4 Michelin tires. Free alignment, free balancing, free nitrogen, free removing and refitting. 3 years warranty on all tires. For more details, please visit SM Motors, Airport Road, near Comprehensive Concept School, 795001. Contact number 9366508258. SS Enterprises ta miyam gidamak laizare makhal makha kyagi sound, lights, teas amadi tent house ki polam sing. Makhal khuding makki light amadi luhong khongdong bagi polam sing gidamak 10% discount pijari. Ako pamarol gidama contact tobiu SS Enterprises Kiamgai Khoirom Laikai near Youth Social Club. Contact number 8837218002. Nanai Day Spa and Salon. Special offer to welcome winter of 2019. 30% discount pijari. November gitang taradagi kun faub khaktamak pijaba discount ne. Pijariba services singde haircut, facial, hair spa, foot detox, microneedling treatment for face, body spa and scrub, far infrared sauna for detoxification asinachingmani.
Extra charges yaudana yumda laktuna service su pijari. Ayuk pung taradagi numidang wairam pung taruk phauba hangjari. Ngasi maglengsin birau Nanai Day Spa and Salon, New Chekon Road, SBI ATM Building near Globis. Contact number 0385 2447 natraga 2447 Yang wari. Soktabadu loidi. Wabdo koknaba rebalance. Soktabadu koknaba rebalance. Rebalance na haksang salt amadi electrolytes singi awatpa mekhatuna adongi haksang bu tagat tikna thambang amali. Rebalance habadi electrolytes amadi energy. Break matungda taram nokchari makhataba pau pizari Bharat Sarkar amadi IM gi Santi wari amadi CAB gi matangda Sarkar asina karimata haidana leibasi karigino haina Congress Party na hangli haina MPCC gi President in charge T Mangi Babu na phongdokrai wafam asi haukiba November 13 tagi chatharakpa khuthang chara henbagi saruk ama oina ngasi fam khiba aroiba khuthang chara henbaduda saruk yabaga loina na phongdokhibani BT Rota Laiba Congress Baban ki main gate pangthokpa relay hunger strike aduda MPCC ki thaupuba sing PCC member Youth Congress Mahila Congress Sevadal Cell samadi department ki luchingba kayana relay hunger strike aduda saruk yakhe MPCC ki president in charge T Mangi Babu na makha taraduna MPCC na November 13 tagi kun fauba khuthang chara henbadu chathakibani CAB ki mayokta manpack amadi nefip na Manipur yauna North East state ta pung tara nipan ki total shutdown tawduna khongjang changsilakpadagi ngasi loshingadabani CLP ki leader yauna Delhi da party kaya gi luchingba sing unari amadi protest tawna basem sari framework agreement na kari oirakani haiba khandana leiri CAB pass tawna ba parliament ta puthokna ba sem sare fiba masida state sarkar na karimata nachungdana leibasi yamna laibak thibani naga gi chawkhat khongthang da ayet papide adubu aikhoi gi saktam da akaiba pirakpadi yaba ngamloi Congress party na angamba thakta thengnagani hakhi Manipur gi lamkhai da solopo orgadi boundary da bo oresu administrative setup amal torpa bo oresu asigumba singa sida soitharakpal leiragadi maduni aikhoino oppose tawjari basi madudi khoi sugya yade maramdi aikoi leiriba Manipur gi Manipur da leiriba mani aikoi punamakse Manipuri one khoi loni hingminasi adugi manungdu da tongana naga people gi damakta ajoi mari bharot game na karigumba khara moigi kana naba chawkhat naba pibi rake haiba orgadi madu punamak to khoi loni yaje hariba Jiribam ki Babupara da leba Jiribam Higher Secondary School ki get mamangda Coordinating Committee of Jiribam on Manipur Integrity kokos mina sinduna school asigi mahiroi singna cheksin mifam phamkrai mifam aduda pisto ki waroshin warol khanghalu kanglup naiba thousal yaroi apunbagi saktam kaiba yaroi haiba placard kaya susijinakhi mifam asiga mari leinana school asigi mahiroi oinam Johnson na phongdokhibada NSCN IM amade Government of India ga waroshin puraknaba sanariba warida Manipur gi apunbagi saktam kaiba yaroi karigumba kaiba tarabadi mahiroi khunaina right to education gi mahutta right to life da mai onsinduna khongjang kaya ama sangsilakani haikhi Central Government of India na sanariba naga pistoki matang asida khoi Manipur gi apun masaktam kahan bai yaroi karingba kahan mataragadi khoi mahiroi ama oina khoina mahi tamraga su khoi akan ba khongjang thawai yauna thawai chang yauna khoi kathok chapgoloina khoi khongjang kyama changchangani amasung right to education dagi khoi right to life oina laksagani Manipur lengak na lamdam asigi I paugi lamda leiba paumi singda piba State Journalist Award ki mana fanglakhraba paumi nipanbo Manipur People's Democratic Front na ikai khumnaba amadi thagat pa phongdokrai The ILP Observation Committee na sinduna Manipur da ILP gi sangsin khiba khongjang gi kunithoi shuba chahi kumon thoram ngasi Major Khulda leiba Manipur Press Club ta pangthokrai IPSA Akomlo Pandam IPA Kanglamai Kil CLK amadi KSA na punsinduna semkhiba Observation Committee asina sinduna chahi khuding gi leptana chathaduna lakpa thoram masida Observation Committee asigi Chairman H Ibotombi Khuman Kanglamai gi President Ima Yumnam Lairik Leima amadi Kanglamai Ima Lub Kilgi President Ima RK Sana Hanbina Athoiba Mithunglen Singh oina saruk yaduna pangthokhi thoram aduga mari leinana committee asigi chairman H Ibotombi Khumana
Hauzik Manipur asi problem na thalaba leibak ama oire ILP system chana hanaba Manipur Assembly dagi pass saukiba bill kaya namduna leiringai Chairakta integrity amadi CAB gi irang leire masida punna taksinduna yelhomi kannaba hona haudrabade Manipur asi muthigadra haibagi akiba leire haiki Manipur ki governor da SNP bi na ba on na ba haibada Manipur ki governor na madu amu hanna bhar ki president da tharaga hoji bill gi marai bar se tambangam dana lai adubu ngasi di ko Manipur se akoi gi problem mayam na pron to ba state ama oibana maram kan hoji hoji Manipur territory integrity gi amasung kep ki ihawosna lai na maram kan da akoi ILP gi pass ki ba bill do madu taksan na ba gi madu madi tamna lai brhan khali masi su JCLPS ki khongjo makhada adum changkhela kene khale adu Manipur government thamu senga je masigi matang su hoji matam masida marisu takshan ba ama changhan khale na chaga je akoi indigenous people se masi akoi mathang Thokhaningdaba thodok sing thoktanaba police department na lokhalakpa section thaurangi sarok ama oina ngasisu Imphal East amadi West police na Imphal gi mafam kayada park sana thiba humbagi thabak chathakrai Imphal West ki oina district asigi additional SP operations Amarjit Lamabam gi bityeng makhada ya school Hiru Hanba Laikai gi akoiba mafam singda house to house search operation chathakrai Ayuk pung taret tagi taret ka minute yangkai manga fawba chathakiba operation aduda chawrakna yum chamaga nifo manga romda leiramba punna miyoi chaniga kuntra rom masak khangdokpagi thabak chathaki adumakpu thoidokpa mifami pundi yaukide Nakalama romda Imphal East ki oina district asigi additional SP operations TH Krishna Tombi ki mityeng makhada Mahabali amadi Haukip Bank gi akoiba mafam singda house to house search operation chathaki ayuk pung 3 ka minute 10 dagi 3 ka minute yangkai manga fawba chathakiba operation aduda chawrakna yum Hongfurom da leiramba punna miyoi chamaga nifurom masak khangdokpagi thabak chathaki adumakpu thoidokpa mifami pundi yaukide Electro Percussionist Association Manipur IPAM gi ahanba mapo kumon thoram ngasi YLL Community Hall Pisum Ningom Leirak Machin Imphal West ta pangthokrai lamdam asida leiba ped drum thinba singna thoram aduda saruk yakhi thoram aduda saruk yakhiba apunba Manipur matam isai kanglup ki president Tijendra Sagol semna percussionist na isai amagi mahau yamna happy masina isai semjariba sakchariba amadi ataba singdasu apenba mapokhali haina fongrokhi Association organization nama leiragadi kathokpa yaudagadi oide akoigi laibak thibadi akoigi lamdam sidadi mi yam punbasi he wakhal khenarakna machet tabagi kainom heta lai aduna masagi ego khare hena hagalakpaduna masagi ego wang gidana mayambu hek thawai usilakaba lakpadagidi akoi masen ni manungda akoigi yeng thina ba haibata wakhalon manungda nungai tebak ya hamna bagi cakna biung kak pergi lamdan sida cara pasal masih tang hadok biba Paugi maraktan atem babre amamuk luxury Iramdam da fangba polam singna iramdam asimakta da sajaba kangla gi polam sing fangbiragani luhong panthana lakpada miyam gi damak leizare leima kabok loinana luhong bagi yakhanaba discount su izari akupa marol gi damak contact obiu 8131877217 natraga 9612056941 Kangla kabok chabiyu yamna hawbani kangla leima kabok Mina, aingondha hangi. Shooting the scenery ba chemical mayam duga. Nangi samdo. Kamaina sokhandana thammi. Aina kome. Mahusagi kudolni.
इमा चिंही होलिस्टिक एंटरप्राइज की पैरामीटर 38 दा लेबोरेटरी टेस्ट तौरबा नुमित 35 नि थंबा यारबा एग्री बिजनेस इंक्यूबेशन सेंटर ICAR न प्रमोट तौबा मणिपुर दा अहानबा हर्बल शैम्पू समगी सीद हिदाक इमा चिंही इमा चिंगी लुजबना सम मनाम ताहली फजहली सम केनबा कन्न पोखौबा लुपौ थांगबा सम मतोन पोखाइबदगी कनबा ngамmi समगी सीद हिदाक इमा चिंही ब्रेक की मतुंग दा तराम नौचरी मखाताबो पाउ पिजरी Delhi Association of Manipur Muslim Students की लिसिंग अनि तरामापन की फ्रेशर्स कम लिटरेरी मीट ngarang Jawaharlal Nehru University New Delhi की SSS1 ऑडिटोरियम दा पांगथोखरै थौरम अदुदा DAMMS की चाही की मैगजीन खोंथांग द इको ऑफ पांगल वॉल्यूम 2 सुफोंखी Tripura की Deputy Chief Minister Vishnu Dev Burmana ngarang Agartala da leiba Nasrul Kala Khetra da Sahitya Academy amadi North East Center for Oral Literature na puna sinba seminar conclave ama hodokrai thoram aduda Tripura ki saknareba aiba Naresh Chandra Dev Burma Nekol gi Director Chandrakanta Mura Singh su saruk yakhi ani shuba session da aiba kayana saruk yaduna makhoi na iba wari sareng pathokhi Center na Citizenship Amendment Bill amuk hana Parliament putoktuna ek oina chana hanaba firep lokhibabu yaningdaba utuna North East Forum for Indigenous People NEFIP na miyam gi khongjang amuk haunanaba lokhibaga loinana Meghalaya da Federation of Meghalaya Social Organization na ngasi amadi hayeng ahing lambi thingbagi khongjang sangsinaba firep lokhrei hariba numit ani asida numidang pung 8 tagi ayuki pung 3 fawba Meghalaya manungda lambi thingbagi khongjang sangsingani awang nongpok lamdam ki miyamna yamna kanna CAB bu yaningdaba fongdoktuna khongjang kaya sangsinduna memorandum kaya pisin kharbusu center na karishu thoksadana bill asi amuk puthoknaba honarakpasi yamna laibak thibani haina NEFIP na fongdokrei Parliament की निंगथम मिफम ngasi ayuk pung 10 dagi haukrei House na hanagi Union Minister Arun Jaitley hanagi External Affairs Minister Sushma Swaraj amadi Ram Jethmali gi mafam da ikai khumna bo ukhi tungda Congress amadi National Conference ki MP singna welda thomjinduna Kashmir gi wahongda kholaw lawkhi MP kayana makhoi gi marak ngasi mifam aduda famba yawgadaba National Conference ki luchingba Farooq Abdullah bu Mayumda Fazenduna Tambabu kana yaningdaba fongdoknakhi tungda Congress amadi National Conference ki luchingba singna House gi mapan thoki Shiva Sena gi MP singna su Lomi singna thengnariba awaba singi matengda center na nachungdababu yaningdaba fongdoktuna House gi mapan thoki Charang naba marakta Lok Sabha pung ahum fawba yaithoki ngasi House of Finance ki Minister of State Arak Singh Thakur na Chit Fund Amendment Bill isini 18 puthokadabani Lunch matungda Prime Minister Narendra Modi na Rajya Sabha ki chani yankhai shuba session da wangangki Justice Sarat Arvind Bobre ngasi nifutare shuba Chief Justice of India oina wasak lokhrei mahakpu India ki President Ramnath Kovind na wasak lokhi Maharashtra ki Nagpur da lising amaga chamapan yankhai taruki April 12 da pokhi SA Bobre na Nagpur University dagi law degree fanglaga advocate oina lising amaga chamapan humdra nipan da thabak tawba horakhi Chief Justice SA Bobre Chaurakna tha 19 matung lising aniga kunmathoi gi April 16 da retire tawgani Jawaharlal Nehru University ki mahiroi singna JNU SU gi liching makhada University asigi hostel fee gi mamal hengat khiba gi mayokta haujik ningtham mifam chathariba parliament tamna chatnaba honarakpada chauna muknaba thokhrei University ki akoibada yamlaba security forcing thomjinduna Section Chamaga Nifu Marigi Makada Athingba Thamkrei Cheraksida Human Resource Development ki Ministry na Miyoi Ahumna Saba High Power Committee ama semduna Mahiroi Singi Khudong Chadaba Sing adu Khanghanaba Thabak Paikat Pahokrai Mahiroi Sing aduna Police ki Athingba Thugaiduna Khongchat Chatpa Horakpada Police na Mahiroi Kaya amasu Fazinkrei Ngasi ayu phone kiba pauche singda kari kari maruba pau yakhibaga habadu mayam puna miyeng tamnasi Lamjingba Times
Manpac-na November 18da shutdown torogani lauthokre. Citizenship Amendment Bill North-East Study Genocide oiba bill amani lancha. CAB ki mayokta nesona awang nongpok sin batungna khongjang changsin gadauri. Civil Service ki matangda seminar pangthokre. Kokomi ki thausil makhada tampak ki mafam kayada checks and mifam chathari. IED ani miyoy ama fare. Poknafam awang nongpok ki oina CA bill gi mayokta khongjang changsin gadauri. Manipur pumbada pung 19 gi total shutdown lauthokre. Neso nasu awang nongpok state singda khongjang changsil lagani haina lauthokre. Meghalaya gi CM ga Amit Saha ga unakre. Ngasidagi haugadoriba parliament session da government na citizenship amendment bill passed tawna bo honagadori. Kwairaman kaithel da ngasi sinta lepagi khongjang changsin gani. Thangal bazar da bom pokhai hanbada chena ba miyoi ahum police na fare. Mipaiba amagi mathakta mipaiba ama muk hapchilaktuna charang na handuna thamle. Khena ba laitana punna Manipur kaidana ba thengnaminasi Nando Luwang Sangai expressed. Center gi di CAB pass tawna na ba sem sakre. Manpac na pung 19 Manipur bun kaukre. Manpac na pung 19 Manipur ban kaukre. Ngasi wari sanana ba kokomida aiba cherol thakre. Waroi CAB Sangai festival khanakre. Naharol gi thodang CAB Lok Sabha gi ningtham mifamda puthokpa yaroi haina ngasi ahing nongyai pung 19 gi total shutdown gi khongdang changsilagani Manpac. Congress workers segna Manipur kaihan ba yaroi haina khuthang chara hen ba chathari. CAB pass over yaroi haina ngasi khwairaman kaithel sintha leptuna khongjang changsingani. Chaka ani panba gari singi rally chatkre. Manipur kai gadra haibagi akiba leiringaida CAB puthorakani haiba si kiningai ni. Huyen Lanphau ngasina khwairaman kaithel da wakat mifam November 18 dana pung 19 gi Manipur pumba total shutdown toragani Manpac. Framework ki issue leiringaida CAB puthokadauriba si miyam gi apunbagi kholauna thengna hodrabadi aruba fibam laklagani Nando. Laishram Sarita International Boxing Athletes Commission gi member khankre. CBI gi mayokta police commando singna high court ta criminal petition file torakle. Sana Laipak Parliament mifam ngasidagi famba huragani. CAB amasong IM gi wathokna Manipur irang langle. Manpac CAB gi mayokta November 18 da Manipur pumbada total shutdown toragani. Awang nongpok ki state khudingmakta ngasidagi hauna khongjang changsilagani. Nefif Sangai festival da sizinakiba post singi sel pithok pidre. CPI na hayengdagi akanba khongjang changsilagani lauthokre. Thangal kaithel da bom pokhai hankibada chenabani haiba miyoi humfari police. Ichel Express Nefif na mass agitation gi khongjang makha chathanaba lauthokre. Parliament ta CAB pass tawna bo honarakpagi mayokta Manpac na total shutdown lauthokre. Konung mamangda dukan pofam sing thonglon sinduna miyamna cheksin mifam chathakre. Iraibak North-East ki yelhomi singbu khaibum tahannaba India lengak na chathaba thausilni kokomi. CAB gi mayokta ngasi ahing nongyaidagi total shutdown lauthokre. North-East region gi yelhomi singbu muthatnaba bill ni. Tripurada Nupilal Ningsing Thauram Pangthokadori. Loisilakpada maru papa amuka napijari. Citizenship Amendment Bill gi matangda mipum tingna khangminanaba bill asida kari yauribage habasi nainaba changi haina Education Minister TH Radishamna phongdokrai. Citizenship Amendment Bill amuk puthokuna chana hannaba honarakpagi mayokta kaithel fambi sing amadi MSU gi thomi singna tongan ba khongjang sangsinkhrai. Bharat Sarkar amadi NSCN IM gi Santi gi wari amadi CAB gi matangda Sarkar asina karimata haidana leribasi karigino haina Congress Party na amuka su hangkhrai. Amadi Parliament ki ningtham mifam ngasi hokre opposition party singna Kashmir gi wahau yauna tongan ba issue kaya pukhatuna charangna bathokrai. Hauzigi onadi Manipuri Paulo Jere Miang Tabiri Basingbo Amukana Kurumjari.